신비대비대목다 놀러부터 신고리 거기 ESDP 소사이티에서 이거 남아가 거기 한층나 Padahal yang ngasih deh. Special guest kita mengulang kalian sendiri kita dapat nolong kita sendiri. Agak tadi, maka terpilih itu na. Masih isu kalau aku ini ba itu di ESDF isu presiden kita ini ba bagi kita akan melakukan cara ba minggu na pala ingotan punya sendiri aku presiden itu melanggar eleksi bina kita mereka malam kita sendiri. Kita ngamzaba kara memang lama yang dapat kita ngamzaba aku di mati kara aku di kekawal dan sahai di kota mayam dan kita ngamzaba ni ia sedikit mereka di kekawal dan sahai kita ngamzaba ni lagi dalam biasanya biasa pun ada di presiden biasa mungkin aku di mana sih itu kita itu lihat ni mereka musim jadi Contoh pantau itu. Halo. Mau tak? Next mau. Ada yang betul nanti. Kita tahu dah, ayo tu ni. Best dah tahu dah. Saya nak pergi ning desa kata ben. Ning desa lo. Saya telah holo. Nanti mai kan bisa. Pada video. dalam biasa bu pergi presentation pergi bos presentation lo जो मतलब मैदान से एक सुकत लो होगा pergi ESDP presiden namu ये टोकन इगो Jangan mungkin anu sang muda.
mấy trang qua cũng vậy. 라포가 이제 칸바이더라. 나도 안 갈린. Thế để qua cũng được. 하겠지? thang lộc thô. cháu lấy lộc thuốc gà bên này. Tập lấy lộc thuốc gà bên này. Itu menang handro, menang handro. Sige xây cái câu trong này happy birthday hay cái câu trong này. Happy Halo. Foundation Day ki isai aman karo dana Foundation Day da thak hawi isai do. Yeah, đó rồi chứ. Lâu chứ có, yeah. Hai cameraman ini na, padahal urut ya. Mai muda tapi tu kak terobos ya. Kenan kamu? Kenan. Wah, pu. Oh. Kak talo. Hah? Aku. Ahan na na do. Adu atay da pusan nila si. Ha? Adu ko na holan keno da na. Blackman na niya. Kau dah bayar tak? Kau dah bayar, keng itu bayar. Aduh, pusang itu orang lima nunggu. Nanti, Isai selo ne. Kuba kamu putih ne kayaknya dia hui. Happy birthday ESGN. Happy birthday. ya ni, jauh, ya re, curi. Ui, macam. Lang jelek. Okay. Aduh, asyik go. Sana mau kya? Lao, kita nol. Pagi now, minggu na palabaga. Ay, noning. I sana almatebu. Welcome address PB nabi damata kasunjari. Tang kita microphone kan nak sel. ECDM itu mga so foundation day program sudah aku bahkan ada sebiji tapi kita makta tapi kita makta hanya dengan target tadi aku yang ngasih ECDM members yang mana sudah duna bagi foundation day program masih sudah beri masih dah aku yang dia dalam matang versi kita bagi James Kogi senior members amadi bagi imai ben Imasing. Yung kami am singa haider ho matanda isa gi jinlaba Sekapu. tabak kaya ba ate biranga isa singa sini ba karam masiku Ham raw gani haiduna lengi ramki damata
ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ESDF ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ESDF ꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯄꯨꯡ ꯃꯇꯝ ꯈꯔ ꯊꯦꯡꯅꯖꯈꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯁꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯋꯦꯜꯀꯝ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19 ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ESDF ꯒꯤ 5ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯏꯠꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯧꯔꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ngasi ESDF ka mari lainana wahai mga taratang kentangna hamjage madudi akoi ngasi James ko ahan sing James ko purnima mukam maina amalai adugi mataw tamlaga akoi su ichena naw amato oina punsinna leiriba si hena phajana chepsinna mari chena lamna khitana be damakta akoi su ESDF haiduna ama James ko ki sister ma 2018 December da huduk jaki masida akoi punbagi priority amadi importance pina na bagi damakta yamna alukpa amount da akoi lupa chong khok February tang mari 2019 lagi kaina ba hauki matung ta pada inaw ani musu yawsal laga thagi oba senpam lupa lising teruk kaina ba hauki 2019 March की तांग मंगा दा ESDF की executive body same की ESDF असी समलक पदगी अखोइना इपु इवेंट की थरम दसु खजिक मतिंग पांगबा ngंजरे असम हाइना तौदना अते खरा दसु expenditure अपन मलुपा लिसिंग करे तातु मुति ओइखरे अदुगा अखोइगी total capital अपन गा capital से अखोइ lupa lakh teruk 79,700 muk sengwa cabang namjare hojik oiriba bank balance na lupa lising kunsa muk laijari aduga akoi gi ngasi foundation day asi ati mamang dasu akoi pangthokidri ngasi na ahama pangthokpanina matung dasu akoi sige hena chawna ngamna pangthok jabang ngamjage hanasu thongnijari si halaga matang si ai insinjage asui barase ꯆꯠꯂꯒꯦ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯇꯥꯔꯛꯄ ꯑꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯒꯦꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯉꯣꯟꯗ ꯄꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯏꯃꯨꯡ ꯁꯥꯗꯣꯅ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃ ꯅꯤꯡꯁꯤꯡꯖꯔꯤ Asi ibo harau ningai oraba asigumba foundation day ama pangupute adugi matperi ai pulsida asim chawba penisi thengna ji hari hai dogol no peri na je pen phawai aduna terabai now sing cha sing emotion issues kuma madam kuina yai to oi sino haiba yai to mongol pijeri aduga ei koina ngasi James ko haina haudu khibase kari gi haudu kari tagi lingati habada mase ase mobile kitang gi taw pai kamin si haina ngasi phanga sabasida level khibadagi inaw madi wata wale koi ba ga imagana naw ni pan ni mo ma par ko da naw pat ko ai ko tin da phau ge ngonda kari haina phaui inaw se tha khudingi niti gi unaramadi magi si oiroidra hai wakana phaui adu koi sinau se tha khudingi amu ki famina si hai ni cham cham na ta tha ga so famina ba ho
ꯇꯥꯔꯤꯛꯄꯨꯗꯤ ꯀꯥꯎꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯗꯪꯅ ꯐꯝꯃꯤꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔꯁꯨ ꯁꯦꯚꯤꯡ ꯇꯧꯁꯦꯅ ꯂꯨꯄꯥ ꯌꯥꯡꯈꯩꯒ ꯊꯥꯡꯒꯠꯅꯔꯒ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯐꯝꯃꯝꯕꯗꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗꯤ ꯁꯣꯔꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯐꯝꯃꯝꯕꯗꯒꯤ ꯄꯨꯔꯅꯤꯃꯥꯗ ꯑꯣꯟꯊꯣꯛꯑꯒ ꯃꯃꯤꯡ ꯊꯣꯟꯗ꯭ꯔꯤ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯕꯇꯅꯤ ꯇꯧꯔꯤꯁꯤ ꯑꯗꯒꯤ ꯏꯆꯥꯁꯤꯡ ꯃꯌꯥꯝꯗ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ ꯑꯩꯈꯣꯏꯁꯦ ꯃꯦꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯤꯡ ꯄꯜꯂꯦ ꯃꯥꯒꯤ ꯃꯃꯤꯡ ꯌꯥꯎꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯃꯁꯤ ꯍꯥꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯆꯥꯁꯤꯡꯅ ꯖꯦꯝꯁ ꯀꯣ ꯍꯥꯏꯕꯁꯤ ꯑꯁꯤꯅ ꯐꯖꯒꯅꯤ ꯍꯥꯏꯅ ꯃꯃꯤꯡ ꯑꯃ ꯊꯣꯟ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯁꯤꯗꯤ ꯁꯨꯀꯥꯏ ꯀꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯃꯁꯤ ꯍꯧꯗꯣꯛꯑꯒ ꯃꯧꯁꯤꯡꯁꯤꯁꯨ ꯍꯥꯏ ꯑꯗꯨꯅ ꯅꯣꯏꯁꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯀꯣꯛꯇ ꯅꯆꯤꯟ ꯏꯅꯥꯎ ꯃꯃꯥ ꯑꯃꯅ ꯄꯣꯛꯑꯒ ꯑꯣꯏꯒꯗꯕꯗꯣ ꯂꯥꯏꯕꯛ ꯊꯤꯅ ꯑꯣꯏꯍꯧꯗꯅ ꯍꯟꯗꯛ ꯃꯀꯣꯛꯇ ꯅꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒ ꯑꯗꯨ ꯅꯆꯤꯟ ꯏꯅꯥꯎꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯑꯩꯈꯣꯏꯅ ꯅꯤꯄꯥ ꯅꯨꯡꯁꯤꯅꯔꯤꯁꯤꯅ ꯅꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯏꯅꯥꯎ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯑꯁꯤꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯆꯥꯁꯤꯡꯁꯤꯅ ꯑꯩꯅ ꯄꯣꯛꯄꯅ ꯀꯔꯝꯕ ꯇꯥꯡꯁꯤꯡꯅ ꯄꯣꯛꯄꯅ ꯀꯔꯝꯕ ꯆꯤꯡꯂꯦꯟꯅ ꯄꯣꯛꯄꯅ ꯀꯔꯝꯕ ꯈꯥꯏꯗꯅ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯗꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯇꯥꯗꯣ ꯇꯌꯥꯝꯕꯗꯣ ꯑꯗꯣ ꯍꯥꯏꯅ ꯃꯣꯏ ꯀꯧꯅꯕ ꯀꯧꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯗꯥꯏ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏ ꯑꯩꯀꯌꯥꯝ ꯀꯨꯏ ꯍꯤꯡꯈꯤꯅꯤ ꯏꯁꯥꯒꯤ ꯆꯍꯤ 69 ꯁꯨꯔꯦ ꯍꯧꯖꯤꯛ ꯊꯤꯕꯗ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯁꯤꯈꯤꯕ ꯃꯇꯝꯗ ꯑꯍꯟꯗ ꯍꯅꯨꯕꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯣꯏ ꯑꯗꯨꯒ ꯍꯦꯟꯅ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯨ ꯄꯦꯟꯗꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯔꯝꯗꯕ ꯑꯩꯅ ꯉꯝꯃꯝꯗꯕꯗꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯁꯨ ꯃꯇꯝꯗꯨ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯖꯕꯗꯨꯗꯤ ꯈꯤꯜꯂꯒ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯩ ꯈꯜꯂꯤꯁꯦ ꯀꯩꯅꯣꯗꯤ ꯏꯆꯥꯁꯤꯡꯁꯦ ꯉꯁꯤ ꯑꯃꯅ ꯑꯃꯕꯨ ꯃꯤꯔꯥꯏꯅꯗꯅ ꯅꯨꯡꯁꯤꯅꯗꯕ ꯇꯧꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯧꯁꯤꯡ ꯂꯥꯛꯏꯕꯁꯤꯡꯁꯤꯁꯨ ꯑꯩꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗ ꯅꯣꯏꯗꯁꯨ ꯍꯥꯏꯗꯤ ꯆꯥꯕꯤꯁꯦ ꯅꯣꯏꯗ ꯈꯔ ꯂꯩ ꯀꯩꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯅꯦꯝꯁꯤꯡꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯤꯁꯦ ꯃꯣꯏꯗ ꯂꯩ ꯍꯥꯏꯅ ꯑꯩ ꯃꯣꯏꯗ ꯊ꯭ꯔꯦꯇꯟ ꯇꯧꯔꯤꯅꯤ ꯑꯩ ꯍꯥꯏꯅꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯅ ꯀꯤꯁꯦ ꯅꯣꯏꯗ ꯂꯩꯕꯅꯤꯅ ꯅꯣꯏꯅ ꯁꯣꯁꯦ ꯍꯥꯏꯗꯤ ꯑꯣꯜꯇꯔꯅꯦꯇꯤቭ ꯈꯛ ꯂꯩꯕꯤꯗꯕ ꯏꯆꯥꯁꯤꯡꯁꯦ ꯅꯌꯥꯝꯕꯒꯤ ꯅꯅꯥꯎꯒꯤ ꯑꯗꯨꯝ ꯊꯣꯛꯄꯗ ꯀꯔꯤꯒꯤ ꯌꯦꯡꯉꯣꯏꯗꯣꯏꯅꯣ ꯀꯔꯤ ꯇꯧꯔꯣꯏꯗꯣꯏꯅꯣ ꯅꯅꯥꯎꯗꯣ ꯋꯥꯔꯦ ꯅꯌꯥꯝ ꯍꯣꯏ ꯃꯁꯤꯒ ꯑꯩꯅ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯀꯣ ꯆꯦꯡ ꯆꯔꯥ ꯑꯃꯒꯤ ꯂꯩꯇꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯃꯥꯏꯅꯔ ꯑꯣꯏꯕ ꯀꯩꯅꯣꯝꯗ ꯃꯇꯦꯡ ꯄꯥꯡꯉꯛꯇꯦ ꯀꯅꯥꯁꯨ ꯋꯥꯔꯧꯅꯅꯨ ꯑꯇꯗꯥꯏ ꯑꯣꯏꯕ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯇꯗꯥꯏ ꯍꯥꯏꯗꯤ ꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯅꯠꯇ꯭ꯔꯒ ꯃꯤꯁꯤ ꯃꯤꯅꯥ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯇꯗꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯥꯃꯣꯟ ꯇꯤꯡꯅ ꯂꯦꯞꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯅꯣꯏꯗ ꯊꯝꯃꯤ ꯏꯆꯥꯁꯤꯡꯅ ꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯅꯣꯏꯒꯤꯗꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯑꯣꯏꯔꯦ ꯑꯗꯨ ꯅꯣꯏꯅ ꯍꯧꯖꯤꯛ ꯁꯣ ꯄꯥꯏꯔꯤꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯁꯤꯡꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯍꯟꯕ ꯍꯥꯏꯁꯤ ꯅꯣꯏꯅꯁꯨ ꯍꯣꯠꯅꯔꯛꯎ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯆꯥꯎꯈꯠꯄꯁꯤ ꯀꯗꯥꯏꯕꯨ ꯆꯥꯎꯈꯠꯄ ꯀꯧꯏ ꯏꯃꯨꯡꯁꯤꯒ ꯅꯨꯡꯁꯤꯅꯗ꯭ꯔꯕ ꯏꯃꯨꯡꯗꯣ ꯃꯣꯏ ꯏꯃꯨꯡꯗꯣ ꯆꯥꯎꯈꯠꯂꯔꯣꯏ ꯅꯣꯏ ꯁꯨꯝ ꯌꯦꯡꯉꯨ ꯅꯣꯏ ꯊꯤ ꯅꯣꯏ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯗꯕ ꯂꯩꯀꯥꯏꯗꯣ ꯂꯩꯀꯥꯏꯗꯣ ꯆꯥꯎꯈꯠꯂꯣꯏ ꯅꯨꯡꯁꯤꯅꯗꯕ ꯂꯝꯗꯣ ꯆꯥꯎꯈꯠꯂꯣꯏ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯍꯥꯏꯗꯤ ꯏꯃꯨꯡꯗꯣ ꯆꯥꯕ ꯍꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯇꯤꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯝꯗꯕ ꯌꯥꯏ ꯁꯦꯟ ꯌꯥꯝ ꯄꯥꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯗꯕꯅꯤ ꯆꯥꯎꯈꯠꯄꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯍꯥꯏꯗꯣ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯁꯥꯒꯩꯁꯤ ꯆꯥꯎꯈꯠꯇꯣꯏꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯤ ꯂꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯅꯨꯡꯁꯤꯅꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩꯅ ꯇꯥꯔꯤꯕ ꯂꯝꯁꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯏꯕ ꯅꯨꯡꯁꯤꯅꯗꯕꯗꯒꯤꯅꯦꯕ ꯁꯤ ꯑꯗꯨ ꯅꯨꯡꯁꯤꯅꯔꯝꯕꯗꯤ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯑꯣꯏꯗꯕꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯦ ꯂꯩꯅꯅꯕ ꯍꯣꯠꯅꯕꯁꯤ ꯃꯧꯁꯤꯡꯅ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯅꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯅꯊꯧꯅꯤ ꯍꯥꯏꯅ ꯑꯩ ꯅꯣꯏꯗ ꯁꯤꯒꯤ ꯗ꯭ꯌꯨꯇꯤ ꯑꯃ ꯅꯣꯏꯗ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯅꯣꯏꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯐꯪꯁꯟꯁꯦ ꯍꯌꯦꯡ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯍꯥꯏꯗꯤ ꯃꯨꯠꯇꯕꯁꯨ ꯑꯣꯏꯁꯅꯨ ꯏꯆꯥꯁꯤꯡꯅ ꯂꯤꯡꯈꯠꯂꯤꯕꯁꯤ ꯖꯦꯝꯁ ꯀꯣꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯖꯦꯝꯁ ꯀꯣꯒꯤ ꯃꯈꯥꯗ ꯂꯤꯡꯈꯠꯂꯁꯨ ꯆꯞ ꯃꯥꯟꯅꯩ ꯖꯦꯝꯁ ꯀꯣꯅꯤ ꯍꯥꯏꯔꯁꯨ ꯑꯗꯨ ꯁꯤꯒꯨꯝꯕ ꯖꯦꯝꯁ ꯀꯣꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯛꯇꯅ
ꯑꯆꯧꯕ ꯊꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗꯗꯤ ꯃꯤ ꯌꯥꯝꯗꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯤ ꯈꯣꯝꯖꯤꯟꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯁꯤꯒ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯏꯆꯥꯁꯤꯡꯗ ꯅꯤꯉꯣꯜꯁꯤꯡꯁꯦ ꯖꯦꯅꯦꯔꯦꯁꯟ ꯑꯣꯐ ꯃꯦꯔꯥ ꯖꯦꯟꯁꯀꯣꯁꯤ ꯑꯩ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗꯣ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯤꯉꯣꯜꯁꯤꯡꯗꯨꯁꯨ ꯅꯤꯉꯣꯜ ꯃꯦꯔꯥ ꯄꯣꯛꯑꯝꯕ ꯃꯆꯥꯁꯤꯡꯁꯤꯅ ꯃꯣꯏꯕꯨꯁꯨ ꯀꯣꯟꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯅ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯅꯤꯉꯣꯜꯁꯤꯡ ꯃꯌꯨꯝ ꯄꯥꯡꯉꯗꯤ ꯃꯥ ꯊꯣꯛ ꯇꯧꯈ꯭ꯔꯦ ꯃꯥ ꯁꯥꯒꯩ ꯑꯃ ꯑꯣꯜꯂꯦ ꯍꯥꯏꯁꯦ ꯍꯥꯏꯕꯤꯗꯕ ꯃꯣꯏꯁꯨ ꯌꯥꯔꯤꯈꯩ ꯀꯣꯟꯁꯤꯜꯂꯒ ꯃꯣꯏꯁꯨ ꯃꯦꯝꯕꯔꯁꯤꯞꯀꯤ ꯔꯥꯏꯠ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯟꯒꯠꯂꯛꯑꯦꯗꯅ ꯅꯤꯉꯣꯜ ꯃꯌꯥꯝꯁꯨ ꯂꯣꯏ ꯌꯥꯎꯁꯜꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯏꯆꯥ ꯑꯃꯅ ꯏꯆꯥ ꯊꯣꯏꯕꯅ ꯋꯥꯔꯤ ꯇꯧꯔꯝꯕ ꯂꯨꯄꯥ ꯂꯥꯛ ꯑꯗꯨꯛ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯂꯩꯔꯦ ꯍꯥꯏꯁꯦ ꯅꯤꯉꯣꯜ 10 ꯑꯃꯨꯛ ꯌꯥꯎꯁꯜꯂꯛ ꯇꯥꯔꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯉꯁꯥꯏ ꯃꯣꯏꯅ ꯄꯨꯊꯣꯛꯏꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯅꯦ ꯊꯥꯛꯁꯦ ꯋꯥꯡꯈꯠꯂꯛꯑꯅꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯄꯥꯛ ꯁꯟꯅ ꯃꯁꯤꯅ ꯀꯣꯚꯔ ꯇꯧꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯣꯜ ꯏꯟꯗꯤꯌꯥ ꯇꯧꯍꯩꯗꯦꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯣꯜ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯀꯣꯚꯔ ꯇꯧꯕ ꯉꯝꯃꯛꯀꯅꯦꯕ ꯑꯣꯜ ꯏꯟꯗꯤꯌꯥꯁꯦ ꯀꯣꯚꯔ ꯇꯧꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯨꯠꯊꯗꯕ ꯃꯤꯡ ꯑꯃꯗꯤ ꯖꯦꯝꯁꯀꯣꯒꯤ ꯃꯃꯤꯡꯗꯨ ꯁꯨꯝ ꯃꯨꯠꯂꯔꯣꯏ ꯃꯦꯔꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯆꯔꯥꯅꯒ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯨꯠꯂꯔꯣꯏ ꯑꯗꯨꯃ ꯑꯩ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯁꯨ ꯃꯁꯤ ꯃꯨꯠꯇꯅꯕ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯃꯅ ꯁꯥꯎꯔꯁꯨ ꯑꯃꯅ ꯅꯦꯝꯊꯕ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯗꯤ ꯈꯨꯕꯥꯛ ꯅꯥꯝꯃꯗ ꯃꯥꯂꯪꯗ ꯍꯥꯏꯔꯒ ꯃꯈꯣꯟ ꯊꯣꯛꯄ ꯍꯧꯅꯗꯦ ꯃꯧ ꯑꯣꯏꯔꯤꯕ ꯏꯃꯧꯁꯤꯡꯁꯨ ꯃꯧ ꯑꯃꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯑꯦꯅ ꯃꯥꯗꯤ ꯑꯗꯨ ꯍꯥꯏꯅꯤ ꯍꯥꯏꯅ ꯈꯟꯅꯔꯨꯕ ꯃꯧꯗ ꯃꯥꯅ ꯉꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯑꯩ ꯆꯠꯂꯦꯗ ꯍꯟꯗꯣꯛꯑꯒꯦꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯩ ꯑꯃꯅ ꯑꯃꯒꯤ ꯕꯦꯛ ꯕꯥꯏꯠ ꯇꯧꯕ ꯍꯥꯏꯗꯤ ꯇꯨꯡꯗ ꯐꯠꯇꯕ ꯉꯥꯡꯗꯕ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯦꯟꯈꯤꯕ ꯑꯗꯨꯒ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯦ ꯅꯣꯏꯒꯤ ꯃꯊꯧꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯌꯥꯔꯤꯈꯩ ꯖꯦꯝꯁꯀꯣꯒꯤ ꯑꯗꯒꯤ ꯏꯆꯥꯁꯤꯡꯅ ꯂꯤꯡꯈꯠꯂꯤꯕ ꯏꯪꯒꯨꯗꯝ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤ ꯗꯤꯕꯂꯞꯃꯦꯟ ꯑꯦꯟ ꯐꯥꯏꯅꯥꯟꯁ ꯍꯥꯏꯔꯤꯕ ꯁꯤꯅ ꯃꯣꯏꯅ ꯁꯦꯟ ꯊꯨꯝ ꯑꯗꯨꯅ ꯃꯣꯏꯅ ꯐꯥꯏꯅꯥꯟꯁꯀ ꯄꯔꯃꯤꯁꯟꯁꯤ ꯃꯣꯏ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝꯗ꯭ꯔꯤꯀꯣ ꯂꯥꯛ ꯑꯃꯐꯥꯎ ꯐꯥꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯑꯍꯟꯅ ꯈꯔ ꯈꯥꯏꯅꯕꯗꯨꯗꯤ ꯑꯗꯨ ꯃꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯂꯥꯛ 5-6 ꯀꯥꯏꯅ ꯇꯝꯄꯥꯛ ꯇꯧꯔꯒ ꯑꯩꯈꯣꯏꯗꯤ ꯌꯧꯍꯜꯂꯅꯤꯗ ꯑꯗꯨꯕꯨꯗꯤ ꯂꯨꯄꯥ ꯂꯥꯛ 4-5 ꯁꯠ ꯍꯥꯞꯆꯤꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯐꯔꯦ ꯑꯩ ꯌꯥꯝ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯃꯨꯊꯠꯇꯕ ꯆꯥꯎꯈꯠꯍꯟꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯈꯪꯕꯗ ꯅꯣꯏꯅ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯪꯅꯕ ꯌꯥꯅꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯩꯅ ꯈꯪꯕ ꯍꯥꯏꯔꯒ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯕꯥꯕꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯖꯤꯔꯤꯕꯥꯝꯁꯤꯒ ꯂꯥꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯖꯦꯝꯁꯀꯣꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁꯀꯣ ꯍꯥꯏꯁꯦ ꯖꯦꯅꯦꯔꯦꯁꯟ ꯑꯣꯐ ꯏꯪꯒꯨꯗꯝ ꯃꯦꯔꯥꯁꯤꯡ ꯃꯦꯔꯥꯁꯤꯡ ꯁꯟꯁ ꯀꯣꯑꯣꯄꯔꯦꯇꯤꯚ ꯍꯥꯏꯕꯀꯣ Generation of Ingudam Mera and Sons Cooperative. Maniba. Generation of Ingudam Mera and Son Cooperative. Generation of Ingudam Mera and Sons Cooperative. ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯒꯦꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯖꯦꯝꯁꯀꯣꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯏꯪꯒꯨꯗꯝ ꯇꯥꯝꯕ ꯁꯤꯡꯍꯅ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯧꯂꯨꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯀꯥꯗꯤ ꯃꯥꯁꯦ ꯂꯦꯞꯄꯗꯣ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯗꯕꯅꯤꯅ ꯁꯨꯝ ꯐꯝꯃꯒ ꯁꯨꯝ ꯍꯥꯏꯍꯜꯂꯒꯦ. Hello. ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯁꯦꯝ ꯁꯥꯗꯅ ꯂꯩꯇꯦꯡ ꯇꯧꯅ ꯍꯥꯏꯕꯗꯨ ꯑꯣꯏꯖꯗ꯭ꯔꯦ. ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯔꯤꯁꯤꯅ ꯃꯌꯥꯝꯅ ꯋꯥꯀꯠꯂꯤꯔꯣ ꯑꯩꯒꯤ ꯋꯥꯗꯤ ꯉꯁꯤꯒꯤ ꯏꯆꯥꯁꯤꯡꯅ ꯍꯣꯠꯅꯔꯤꯕ ꯌꯦꯟꯊꯣꯛꯁꯦ ꯃꯊꯪ ꯆꯥꯎꯈꯠꯇꯅ ꯑꯐꯕ ꯃꯌꯥꯝ
ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯃ ꯑꯣꯏꯔꯛꯁꯅꯨ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯏꯕ ꯁꯨꯃꯥꯏꯅ ꯃꯊꯪ ꯆꯍꯤ ꯈꯔ ꯄꯥꯡꯊꯣꯛꯄꯁꯨ ꯄꯥꯡꯊꯣꯛꯇꯅꯁꯨ ꯆꯥꯎꯈꯠꯅ ꯑꯐꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯍꯧꯒꯠꯇꯅꯁꯨ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯐꯝꯃꯒꯁꯨ ꯉꯥꯡꯉꯦ ꯃꯌꯥꯝꯅ ꯁꯥꯎꯕ ꯌꯥꯗꯦ ꯁꯥꯎꯕꯤꯒꯅꯨ ꯑꯗꯨ ꯑꯁꯤꯒꯤ ꯏꯆꯥꯁꯤꯡ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯪꯒꯣꯜ ꯑꯣꯏꯁꯅꯨ ꯍꯥꯏꯔꯒ ꯕꯣꯔ ꯄꯤꯕꯁꯤ ꯅꯠꯇꯅ ꯑꯩ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯗꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯉꯁꯤꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯕꯣꯛ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯗꯨꯒ ꯃꯊꯪ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯄꯤꯁꯦꯜ ꯒꯦꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯏꯪꯎꯗꯝ ꯆꯤꯡꯂꯦꯟ ꯁꯤꯡꯍ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯐ ꯖꯦꯝꯁꯀꯣ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯝꯂꯞꯄ ꯋꯥꯔꯣꯜ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯏꯪꯎꯗꯝ ꯁꯥꯃꯣꯜ ꯁꯤꯡ ꯃꯊꯪꯗ ꯑꯩꯈꯣꯏ ꯀꯌꯥꯃ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯏꯪꯎꯗꯝ ꯇꯥꯝꯕ ꯁꯤꯡ ꯇꯩꯃꯁꯤꯡ ꯄꯨꯝꯅꯃꯛ ꯄꯣꯛ ꯅꯣꯟꯖꯕꯒ ꯂꯣꯏꯅꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯪꯎꯗꯝ ꯃꯦꯔꯥꯅ ꯃꯆꯥ ꯅꯤꯄꯥꯟ ꯅꯨꯄꯤ 9 ꯄꯣꯠ ꯊꯝꯕꯤꯔꯝꯃꯤ ꯏꯪꯎꯗꯝ ꯃꯦꯔꯥꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯕꯨꯡꯉꯣꯗꯨꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯏꯍꯥꯟ ꯍꯥꯟꯕꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯝꯕꯤꯔꯝꯃꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯍꯥꯏꯅ ꯂꯧꯖꯅꯤꯡꯉꯤ ꯗꯤꯁꯤꯄ꯭ꯂꯤन लेतबदा थबक अमता यादे डिसिप्लिन है याम मरु होय डिसिप्लिन ना ख्वाइदगी मरु होय युम अमा लेबदा नत्रगा खुंगंग अमा लेबदा देश अमा लेबदा डिसिप्लिन याउद्रबदी अमता यादे अदुना सेना दंगसी सेना ओने लेइसिन सिसु आर्मी ओने लेइसिन डिसिप्लिन मखादा लेबना लोइने पुन्ना लेबंगमिबनी नत्रगे अमता लेंगमो डिसिप्लिन लेत्रदी अमता ले यार अदुना जुम जुम न लेनडिबा इमा इपा इचिनी नाउ पुनमक्से डिसिप्लिन द लेबा लेनबो होनगदबनी आन सिंगसु मखादा लेरि पुनमक्पु इजा इसु सिंग पुनमक्पु डिसिप्लिन तंबिरगा फजना डिसिप्लिन मखादा लेहंगदबनी डिसिप्लिन थक्सी खासी आइबा थक्सी आइबदी मथक थंगुना मखा थंगबदुबो करम मेंग येंगदगे खासी एवदी खादा मखा थंगनु मथक थंगदा करम मेंग येंगनी करी वाई हाइनी हाइबनी चिंबा पुनमक्तु थक्सी खासी आइबा अदुना इपाइबु गदुन डिसिप्लिन तंबिरमना ngasi अखोई इंगुदंगी आगेगी थबक अमा अखोई जिनाव सिंगे थबम तौरक मतमदा सु लेकान सुंगांग रही सु इंगुदम मतौ तमु हाइनबा मयाम यावरबो ngasi अखोई जिनाव सिंगे मत खना जेनबा थोकते अमममना ममा मपा लेत्र मतुंगदा मचिम मनाव थांगा थांगा यानबा फेन फिन हातनबा यावरे मयाम अदुबो ngasi अखोई जिनाव सिंगे तम थोकते थोकतबसु ओइसनु इसोरनसु थोंजानसु मतंदा असुमाय तौना इचा सिंगिसु इचा सिंगी लेंगबदसु
सेनाजीना ख्वाइदगी अहन्नी माना मनाउसिंगे लोइने लुचिंगगा मनाउसिंगे करम हाइना कंट्रोल तौबसी आम फजन पुखली येंगदा नुंगाय इचासिंगे कुमैसु येंगदा नुंगाय ngasimak जेम्स को आइबसिसु इपाइ बुंगदुना लायोय सम मतुंगदा खै ताचौना अजौबदा मतिक चारबा इजराउसिंग मनुंगदा हन्नोइबदा मतिक चारबा ताचौबुसु हन्नना थगतकरी अजौना पुनमक्से मनाउसिंगे कंट्रोल तौरगा करम हाइन तौना चाफट लम्बीदे चक्कदगे हैना इपाइ बुंगनो लायोय मतुंगदा इसम समना ngasi फाउदा कोई मुदम लमसिंगे लोने कोफतादा लेगी पुलप पुंजनकी कानागमने हिंग हिंग तौ यादना बेदमका अदुना ngasi फाउदा पुन्न लेरी इपाइ बुंगनो लायोय मतुंगदा कोई हासी निमित्ता मीटिंग फममी इसिना कोई पुंसी इना अमन लेगिदबदगी करिगी लेगिदिनो आइबसे नुंगाइतब पेदनब ताचौना पोलकपदगी मसी अकोई पुंदना तौरिनी मासे करी लेना नाय कैदौई खंगौदबदगी मा लेगिदबनी अगमदि लेरम ngamba yari ngasi फाउदा इखाने इखानी अदुना आसिनुमिता फममदगी आसिनुमिसे नुंगाइते आसिनुमिता तौतेसो पूर्णिमा नमित तौसे पूर्णिमा में फम जेना फम होगी तुमने फममदगी चौखनब मरम अम पुथोक्सियेना जेम्स को एना मिंग थोलगा जेम्स को की फुल फार्म ने साइजो हाइदोक्रे अदुना अदु चौखनब होनसियेना तौरमदगी खरगा सेन खरगा थांगतनरगा अपुनबा अखोई सोसाइटी पैसा खर लेनब होनरई अदु लेबो उदय चा सिंगिना मुकमो अखोइदगी थाक में हेंगतना जेम्स को की मतेंग लौरगा अतोपा ESEDF फाइना मोइना अमामुक अवत खरे मदुगदि हुजिकी मयामजे मदुगी ngasi फाउंडेशन दे नि तौरिबसे मसी जो हराव निंगाइनी याम हरावी याम नुंगाइ अदु मथंग दसुदुम दुगुम जे कया से ngमजुनु मथंग मथंग डेवलप तौरपना मुनम सागे की चौखट को ओइसनु इचा सिंग तनतने इशु सिंग सुजाउना अदौबो ओइगिसनु मथंग मथंग चौखट के मुनम सागे की जायफबो ओइसनु मसी यारे दे सिंगरगे मुनम सागे नि जायफरे थागतरी अखोगी कका मरिक चुम्बा वाहै खरा तेंतकना थम्बीरबगीदमक्ता हानिंगाइ लेदन थागत फोंदोक्तरी अदुगा यामना नुंगाइबा अमदि लोयना अखोगी बोर हाइगद्रा लुपा चांगा अखोगी अखोई कका मिंगोइना पंजरबदा कका कामसिंगना अखोगी ESDF का सेनगी मतेंग ओइना लुपा चांगा बोर सोना नुंगाई फबा चौखट बोना लुपा चौगा मतें पांगबिरई मसीगीदमक्ता अखोगी ककाबू हाइनिंगाई लेतना थागतबा फोंदोक्तरी मचासिंगी माइकैदसु ककागी अफबतो हाइदना बोर निजरी दुगा मथंग थौरम परेंग मखा चथजरकोइना अखोगी जेम्स कोगी सेक्रेटरी की थौपुबिरिबा कोई का मिंगोइना पंजरबदा इंगदम तोनसुना मितैना समलकपा वारोन खरा थंबिनबगीदमक्ता नौलोना कौसुंजरी tháng Numin December gi tang Kunlipan tháng Numin mga suba foundation di yang school na pangthok kwa youth ang singa na pangthok pa siya thay doy no na nungai di
ꯑꯩꯅ ꯀꯨꯏꯅ ꯈꯟꯖꯔꯛꯄ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯆꯥꯎꯈꯠꯄꯕꯨꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯃꯥꯡꯗꯤ ꯍꯥꯟꯅ ꯈꯜꯂꯤ ꯉꯁꯤꯁꯨ ꯑꯗꯨ ꯃꯌꯥꯝꯁꯤ ꯄꯨꯜꯂꯛꯄꯁꯦ ꯎꯕꯗ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯀꯥ ꯂꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯨꯅ ꯄꯨꯜꯂꯕ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯕ ꯃꯗꯨ ꯆꯥꯎꯈꯠꯂꯣꯏꯗꯕꯩ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯆꯥꯎꯈꯠꯀꯗꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒ ꯃꯁꯤꯒꯤ ꯆꯥꯎꯈꯠꯅꯕꯒꯤ ꯂꯥꯏꯟꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯍꯟ ꯑꯣꯏꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯏꯉꯨꯗꯝ ꯁꯥꯃꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯔꯁꯨ ꯏꯄꯥ ꯑꯃꯒꯤ ꯏꯃꯥ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯠ ꯑꯣꯏꯖꯔꯒꯁꯨ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯒ ꯏꯆꯥꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯃꯁꯥ ꯑꯣꯏꯅ ꯁꯟꯗꯣꯛꯍꯜꯂꯁꯤ ꯍꯥꯏꯅ ꯍꯟꯅꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯊꯪꯒꯤ ꯇꯧꯔꯛꯄꯗꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗꯕꯨ ꯇꯧꯍꯟꯅꯤꯡꯉꯤ ꯅꯨꯡꯗꯥꯡꯗ ꯇꯧꯕꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯄꯦꯟꯕ ꯍꯠꯇꯕ ꯑꯃ ꯐꯥꯎꯔꯤꯌꯦ ꯁꯤꯗ ꯅꯨꯡꯗꯥꯡꯗ ꯑꯣꯏꯕꯅ ꯃꯌꯥꯝꯁꯤ ꯁꯦꯡꯅꯁꯨ ꯎ ꯐꯪꯗꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯉꯥꯟ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯈꯔ ꯌꯥꯎꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯁꯤꯒꯁꯨ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡꯁꯤ ꯌꯦꯡꯉꯛꯏꯁꯦ ꯑꯩꯅ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯔꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯥꯏꯇꯤ ꯑꯃꯅꯤ ꯉꯁꯤ ꯏꯌꯥꯝꯕꯅ ꯍꯧꯗꯣꯛꯄꯤꯕꯗꯒꯤ ꯏꯆꯝ ꯆꯝꯅ ꯐꯝꯃꯝꯃꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯑꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔ ꯂꯣꯏꯁꯤꯟꯈꯤ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯈꯔ ꯆꯠꯂꯝꯕ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯄꯩꯁా ꯈꯤꯇꯪ ꯀꯥꯈꯠꯂꯒ इमुंग चालोली चीनी तो लेने मौद सेमखीबने अखोईसे लुपा यांखई यांखई खाईगन तौरखी अदीदी फनसु खर थमना तौरजेना अमुक हेतंग अमुक तुंगजल यानबगी फनगी मुक थमखीबनी अदुगी फनगी फिबम दुरपदगी अखोईगिदी पैसाजी याम यामजी अहनसिंगिदी अगांगसिंगिदी थाक्सि याम वांगरे अदुना थाक वांगपै मतुंगिना थबकसु वांगना खल्ली खनबसिंदु उरपदै याम नुंगाई अदुना मतौरिबा थबकसिंजी फजना माय पाकनबा होनगदबनी मसी माय पाकनबा होनबसिगा करी करी अकायबा चंगकेदा मपानदगी वा चंगसला अदुसु अकायबदी ओइको अदु मपानी वाली लो नै अपुन मचे खन्नमिनरगा सी तौर फई सुमाय तौसी अदु खन्नमिनरगा थबकसे प्रोग्राम जे चथबदको अदु मो माय पाकनी मो अफबो ओइगनी अरे अतै थोइदोपा हाइनिया लेते सी जाम नुआइरे ngasi प्रोग्राम सी मतुंगदसु सिउ हेना चावना पांगथोकपो ngमबोरसनु थैंक यू अगचरी अखोई कका अखोई यामना मरिक चुरुंबा वाई खराजी थंबिरमी अदुगा वाहैदुगा थौनामजु हापिरमी मसिगी दमकता अखोई ककाबु हानिया लेतना थागप फोंदोकरी लोन लोना अखोई अहन सिंह अखोई इंदोमचा होय अखोई मा होय ककाय मरक्तगी वाहै खरा थंबी निंगबा लैरगदी तुदी यालसिको अदुना अखोगी स्पेशल इनवाइटी सिंगिंगी मरक्तगी अखोगी कका ख्वाइदे इतोन तोनबा निंगोइना पंजरबदा अखोगी कका इंगुदम बिलाचंद्र मितै तगी असिगी थोरम असिगा मरी लेनना वाहै समलप्पा वाहै खरा थंबिनबीदमक्ता कौसिंजरी ngasi Desember tang 19 2024 sidai kugi James ko an singi James ko ki makada अखोगी सोसाइटी अमा अखोगी ESDF हाइबा कोंगांग सिंगी फाउंडेशन डे सिगा मरी लेना आई बुहाई मरी बंगातन थंबी थंबीने बगी दबंगा
ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯎꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ESDFꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯁꯤ ngasi asi chahi 5 surakpaga iroinena ngasi asi koi foundation di program asi pangthok chapani aiba foundation di asi koi chahi kuding gi oina pangthok pangamba amadi koi sa singi program amadi koi gi society asi tung kuina tek ta kaidana nungai phana leibo oiseno haina aini sorgi pham da thawni jari Pagachari ekogi kabu samlappa warol madik chumlaba tara thambirambagi damakta ESDFki mai kai dagi haining ai leitana agat pongdok sari aduga program maka chathajara koina kenamtang haijage mayam maka chathajingaida koi sigi program je loibaga mayam yumda hanbigi na koi apunbagi oiba photo amtang group photo haidare ko abu leite group photo aduna photo amtang kaphoge mayam pullingaida aduna mayam loire aina ne heka chatpi kinu aduga haji program maka chathajara koina asigi ESDFki president gi thobugiriba koi amba ingodam Puna Chandra Singhana samlappa warol khara thambinabagi damakta nolongna ko sunjari Jam thum ba Ala mà tôi chân vào khu vực phố từ đây nè quăng ngang cái nó khu vực đi asigi jai tharaba pumpham 2024 gi December date 28 Saturday numit asida ekoi gi piktek na pangthok chaba ESDF ki hongdok ki bagi ningsing kumon thoram pikna pangthok chaba asida akoina nolukna haijaruba matamda harau harau na lengbi rakiba ipa sing ima sing inau nupa sing inau nupi sing loinana isa sing busu ahaba maktada thagat paponglok kari loinana noluk kari tebalo le thama pare sam ai koi gi ESDF ki iho hoba haudokiba kwai ihan hana haudokiba akoi gi ESDF se kamaina CMC kamdok sige na haudokiba si 2018 gi December adani tay aikoina tawki khanjariba thabak thoramsing amasung aikoi ichinau mayabu tek ta kaida na da jektana nuai je bi marang kaina atam punamakta soya ngam jaudana khudong thiba awa na ta dana akoi mayam punna nungsina na leiminaba ima amasung ipa singna nasa singda namong singda naso singda jai phamangon pibira mo haina nolukna khurumjari masi hairaga mayam dagi pidai lagjari Thagachari ekogi yamna marik chumlaba wahai loinana ekogi aim and object pumnamak takpirambagi damakta ekogi program ngasigi thoramasi losalakpagi iroinana ekogi board of thanks pibinabagi damakta ekogi ESDF ki executive member ama su oiriba ekogi inau ingodam salai lemba mitaibu board of thanks pibinabagi damakta kosunjari Hello. Ngasi ESDF ki mga suba foundation numit ki program asida dais da mention biriba special guesting amadi tinbiriba kwai mayam ki mafamda ayapu board of thanks pibagi udong saba pibagi damakta hainingai leitana tagatjari ahanba maktada
ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯊꯥꯗꯣꯛꯄꯤꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ESDFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯖꯦꯝꯁꯀꯣꯒꯤ ahal ꯂꯃꯟꯁꯤꯡꯅ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ESDFꯀꯤ ꯃꯦꯝꯕꯔꯁꯤꯡꯕꯨꯁꯨ ꯑꯩꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯁ꯭ꯄꯤꯀꯔ ꯑꯁꯤꯕꯨ ꯄꯨꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯇꯇꯥꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯅꯝꯕꯤꯔꯤꯕ ꯆꯟꯗ꯭ꯔꯃꯨꯈꯤ ꯃꯥꯒꯤ ꯑꯦꯄꯜ ꯐꯣꯟ ꯄꯨꯔꯒ ꯅꯝꯕꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯋꯥꯔꯗ ꯑꯣꯐ ꯊꯦꯡꯛꯁꯤ ꯂꯣꯏꯈꯤꯕꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯝꯇꯪ ꯂꯧꯍꯧꯔꯒ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔ ꯑꯗꯨꯝ ꯇꯧꯁꯤꯔ ꯃꯣꯏꯗꯁꯨ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯄꯔꯐꯣꯔꯃꯦꯟꯁ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯇꯦꯛ ꯈꯔ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅꯅꯦ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤꯗꯣꯏꯅꯦ ꯑꯗꯨ ꯇꯧꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯨꯏꯔꯦ ꯃꯤꯅꯤꯠ 10 ꯀꯨꯟꯃꯨꯛ ꯆꯪꯒꯗ꯭ꯔꯥ ꯑꯗꯨ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯄꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯌꯥꯎꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯂꯣꯏꯅ ꯆꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯐꯣꯇꯣꯁꯤ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯣꯏꯕꯅ ꯐꯣꯟ ꯄꯨꯔꯛꯑꯣ